Tha sigi haukiba tang mangada leimakong army cantonment nakna leidiba Konsakhulla leilon khuldagi masing yamlaba mioi singna Laandarakhibagi tha asimaki haukiba tang ahumdana Kazanga khulda balpa pung khuldagi volunteer singna yum kaya mai thakibagi Thowongbu United Naga Council UNC ansam amasung NWU hariba nagagi lup singna akan mamungda Yaningdaba Phongdorakli UNC gi President NG Lorho ansam gi President TAs ang tesang maring amasung NWU gi President CAs Priscilla Thowongbu na puna kudik pido na Thowongbu UNC gi Cherol amada Konsakhul khul gi chief amasung chairman yaw na khunja kaya tamthi na fuduna Chatharakhiba thong adu yamna tamthiba crime ni thawong adumak nagagi lupsing na hakchina lawi public curfew thambaga loina security force ki mamangda kanglup amagi mioi singna ka henba thabak sing chatharakpa adu government authority gi mathakta wahang kaya lakloidabagi maram leite amaromda Kazanga khulda yum kaya mai thakiba asisu yamna tamthiba thawongi adubo thodok sing asida kukijo intellectual council na aranba semdok santokpa wafam sing Phongdorakli asisu angakpani thawong sing asi hana sinlang tuna chatharakpani asigma crime tawriba sing asigi achumba phangdriba fawba naga sing na tumina yengtuna leiroi haidi